Imphal Eastki Wakha da Chathariba Manipur University of Culture CM Sabagi Thabak Thoram Singh Tourism Amadi Art and Culture Minister Khuraizam Loken na Yengsin Krai University CM Sabagi Thoramasi Thakiba Matamda Loishinnabagidamak Mari Lenaba Authority da Minister na akan bayathang tauthaki Amarom da Union Tourism Minister Gajendra Singh Sekhawat tha sigi nipan da lamdam asida laktuna tourism ga mari leinana paikhat pathabak thoram sing yengsilagani loinana anoba project kaya paikhat pagi ayaba piramgani haina Minister Loken fongdorakli Manipur Minorities and OBC Economic Development Society ki makhada Lupa crore kuntra mathoi lakh tara nipan changna semga sakaliba Manipur University of Culture ki thabak thoram singado Minister Loken na University asigi Vice Chancellor Professor Paunam Gunindro yauna mari lenaba authority ki official singaloina na yengsinki yengsin khongchet aduda University sagatpagi thaba si khumang sausilambada Minister na apian bafongdoki Yengsin khongchet aduga mari lenana Minister Loken na state asigi oina art and culture asi yamna maru oiba saruk ama oibana cultural university asi athubu matam da loishinba si tangai fadabani loinana state asi ingtha taptharakpaga iroinana chawkha thaurangi oiba thabak thoram sing thinthaba leitana pangthopagi mathau tai haiki Amarom the Union Tourism Minister ki Manipur khongchet ka mari lenana Minister Loken na Union Tourism Minister Masa Amadi staff Fumfutara yauba team amaga loinana numit nini ki khongchet ta Manipur da lakani Union Minister asigi khongchet manungda set asigi tourism ga mari lenaba thabak thoram sing yengsingani loinana pending leiba thabak kaya clearance piramgani haibiki thazaba fongdoki Panbayabadi Manipur University of Culture ki infrastructure semgat sagatpagi project asi kumjali singani kungamanga ki February taranithoi da hokibani loinana project asi chahi asigi August taramathoi fawgi manungda loishingadabani Angamba thakta khoi punna khusam nagra khoi leriba CSO mayam adagidi khoi leriba department lisina using adagidi leriba magi site ta magi tawjeriba khudimak sing khoi amata yesan bidna yam thuna loisanaba khoi thabak thorom khudimak to khoi mayam chang punna teng pangwina se ranti tawba khoi politics tawba khoi ni ti state sen prithibi da masakta ise khoi culture gi sports na yam maru oina khoi se aduna masi khoi yam sangkat taw yada thuna loisanaba khoi su kanna present tawje aduga center gi laiba team na jo khoi states yam sangkaning bai wakhal lol lai aduga mayam jo anoba project kaya ma aduga hujuji khoi lokta ke development tawliba khoi gi lokta experience ki laiba 95 crore gi si laiba Sisu problem khal lai badu adu asi heng soi nong ge solve to na adu atu su yam thuna hong na ba khoi ready da lai ni